Hello ma'am, ngasi iromba utjarake ado iromba se mi haiten utjabadi nate ko aina sum aigi hawaimbi ahanba cha doini ba ko ado hek pado yam mayam do utjaning ba haitare aigi kitchen garden da hawaimbi do yam maru yam chawba su yawre ba ko ado aina yongchak phanga kanda chage kaigumba phangadi na khanba hanadi yumdai amuk tharakhre ba ko nauringai da ado hanak Sunday market dagi phange na haijabado ko ma'am ado yamsu chawre ado ai hawaimbi hekpase yam wadori ngasi kanano na nambiraba phaba ina stand pora su phaba do si sitharadi mu pambi si sidoini dina ko khut anina pasana gyan tana pare hedi yaba do ai haitre haidi pamure ba yamna haidi pambi si sigadra ina adu chappe chapna basina to masakse fajardra si changsi iromba yam hawne sidi yam chawsangragana koi kanghogumba kangsoigumba yam hawne ai kanghog yam hawe ma'am achobado ado chapti chapke tawna ado chappasi nungaiti sisi mase yamna soft oiba potni na di thotpa potni na chappada nungaiteba chappa pot sidi yamna kankalawa pot chappaga nungaiba ko ado ai khutna mana pairaga sum camera se pairaga sum hekpaneba ko video number kasi tha nate ma'am yam live ki thabak nate video number ma'am singna khangani video number khotna da kyam wage do ado yam di phajare haidi haraw haitare kangsoi ju hawbani ma'am hawaimbi se aidi kangsoi se dum pame mi kharadi manam namme na hainadi hai kangsoi da aina khwai pambani maru yam tonga kandane ko ma'am kanghau do ma'am su kanghau chaba yawdi haibiro comment section da hawbra hawtabra haido ado ma'am ai yamna yam wana siaga mani di he yam di he oye haidi mi yam dabagi mi anigi yonba tawge tawne bako ado ai yam ware duna hawaimbi makhong sida ne camera se thamme haidi phone se thamme duga he age kilang hekpa khotpa utpa se ju dum nungai bane kaigino dane aidi gardening yam pamba mini na ne aidi ayamana video sumbagi gardening gi sam yenge yam nungai ba moina atopa khoigi asolamgi leitena ko Vietnamese kumba Chinese kumba na doctor ko sam phajadra adana aidi yam yenge moise ado camera man ama leigedawni haidi mi amana nambiraga yam phajabani da ithana taw sam nungai tabane aidi hoji kanam leitaba adugi isa ma'am su school husband su chakre na aina ai ngamnaba sum amutangdi iromba sarage yongchak to leiringai sida ana tawbane nomaiji numit Sunday market dagi lerakpa yongchak to chamada tare tawe sani gi lere mi amadana lupa chamagi khaigre adamsu chaba ngamoyena ko ado ai kharadi he ma'am cham chawbadi yawreba ko ado maru su khara loke tawbane si yumdagi nahamuk aina April thada thombado ai yausang yum thome ba da pusalakki bane aina chahi ama pura phadre hanaki April sida hanakti thokpa ngamgadra ngamoidra khangde ma'am sina friends bin ne si yam pali si amuba hektriye kupanam tawre masisu ironba dagi chowmin champut kanghau loi hawne kangsoi su ma'am khara hege duka kai hek khige do ai ulake haidi aigi iromba yaba anauba hinjang mayamna khangdaba ma hapakki ko ma'am ai sige he khara sawbane khara machane adi yanaraga he yamna langdabida longe dawne do sona kanda hoimbi khara thari ba ko ado ai kobi phul je ma'am khara ga tare do kobi phul se aina khanbada 20 muk suba male 10 muk suba male si phajana tarani hawni kaino da isti kaim thakta binina ko pra organic ne sijina nahan hekkido kobi phul amani muk khahawri ma'am siju hekte yaro ado manadu gane ko manadu na kangsu chathokre kobi duna ngana nga thonga chathokre kho ma mol lawjane organic ni na ba phattaba pot thaktamni siju wa ko sumje phajatre yo ma'am ai juba ko sumje ngau jei rose ka ko phajam tawne ri sigi rose sam phajawni yong to phajra pura
ꯁꯤꯁꯦ ꯂꯣꯀꯦꯜꯅꯦ ꯂꯣꯀꯦꯜ ꯃꯌꯥꯝ ꯑꯩꯅ ꯍꯧꯖꯤꯛ ꯍꯦꯛꯇꯣꯏꯁꯤꯅ ꯂꯣꯛꯂꯩ ꯑꯩꯒꯤ ꯂꯣꯛꯂꯩ ꯂꯩꯖꯩꯌꯦ ꯃꯌꯥꯝꯗꯣ ꯑꯗꯣ ꯍꯧꯖꯤꯛ ꯌꯥꯝ ꯀꯟꯗꯤ ꯆꯣꯡꯗ꯭ꯔꯤ ꯑꯆꯧꯕ ꯑꯃꯈꯛ ꯌꯥꯝ ꯐꯖꯅ ꯌꯥꯝ ꯍꯦꯜꯗꯤ ꯑꯣꯏꯅ ꯆꯣꯡꯉꯝꯃꯦ ꯃꯁꯤꯁꯦ ꯎꯔꯨ ꯂꯩꯊꯠꯂ ꯂꯧꯊꯣꯛꯈ꯭ꯔꯒꯦ ꯑꯩ ꯊꯥꯡ ꯄꯨꯔꯛꯇ꯭ꯔꯦ ꯑꯗꯨꯒꯅꯦ ꯀ꯭ꯋꯥꯇꯔꯁꯤ ꯃꯊꯛꯇ ꯑꯣꯏꯕꯅꯤꯅ ꯀꯥꯊꯣꯛꯄꯁꯤ ꯌꯥꯝ ꯇꯟꯕ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝ ꯀꯥꯕ ꯍꯥꯏꯕ ꯊꯕꯛꯁꯦ ꯌꯥꯝ ꯇꯜꯂꯦꯕ ꯀꯥꯕꯁꯤ ꯅꯨꯡꯉꯥꯏꯇꯦꯕ ꯅꯣꯡꯃꯗ ꯑꯃꯨꯔꯛ ꯑꯅꯤꯔꯛ ꯀꯥꯕꯗ ꯍꯦꯟꯅ ꯌꯥꯝ ꯀꯥꯁꯤꯜꯂꯁꯨ ꯉꯝꯃꯛꯇꯦꯕ ꯑꯆꯧꯕꯁꯤꯅ ꯑꯗꯨꯝ ꯌꯥꯔꯅꯦꯕꯀꯣ ꯑꯩ ꯇꯈꯦꯜꯂꯩ ꯃꯔꯨꯁꯨ ꯂꯩꯌꯦ ꯑꯗꯨꯁꯨ ꯌꯥꯝ ꯍꯦꯛꯇ ꯍꯥꯞꯄꯅꯦ ꯑꯗꯨꯒ ꯑꯩ ꯎ ꯃꯣꯔꯣꯛꯁꯦ ꯑꯩꯈꯣꯏꯒꯤ ꯇꯤꯟ ꯇꯥꯕꯗꯣ ꯑꯩꯈꯣꯏꯒꯤ ꯃꯅꯥꯗ ꯑꯉꯧ ꯑꯉꯧꯕ ꯍ꯭ꯋꯥꯏꯠ ꯇꯧꯕꯗꯣ ꯑꯗꯨ ꯇꯥꯔꯦꯕ ꯑꯗꯨꯒꯤ ꯑꯩ ꯂꯣꯏ ꯆꯞꯊꯠꯂꯒꯦ ꯇꯧꯅꯦ ꯑꯗꯨꯒ ꯅꯤꯝ ꯑꯣꯏꯜ ꯈꯔ ꯀꯥꯞꯀꯦ ꯇꯧꯅꯦ ꯑꯗꯨꯒꯅꯦ ꯃꯣꯔꯣꯛꯀꯨꯝꯕꯁꯤꯁꯨꯅꯦ ꯐꯖꯅ ꯇ꯭ꯔꯤꯝ ꯇꯧꯕꯤꯔꯒꯅꯦ ꯁꯨꯃꯥꯏꯅ ꯑꯃꯨꯛ ꯅꯧꯅ ꯆꯣꯡꯈꯠꯂꯛꯄꯗꯨꯅ ꯊꯝꯃꯗꯤ ꯆꯍꯤ 3-4 ꯑꯗꯨꯝ ꯃꯣꯔꯣꯛꯁꯦ ꯆꯥꯅꯩꯌꯦꯕ ꯑꯅꯤꯁꯤꯗꯪ ꯂꯩꯍꯧꯔꯦ ꯁꯤꯗ 2-3 ꯑꯩꯅ ꯍꯦꯛꯇꯣꯛꯑꯦ ꯑꯩ ꯍꯁꯕꯦꯟꯗ ꯎ ꯃꯣꯔꯣꯛ ꯌꯥꯝ ꯆꯥꯏꯌꯦꯕꯀꯣ ꯑꯩꯗꯤ ꯀꯌꯥ ꯆꯥꯅꯤꯡꯗꯦ ꯍꯥꯏꯗꯤ ꯉꯝꯗꯦ ꯑꯩ ꯃꯣꯔꯣꯛ ꯌꯥꯝ ꯆꯥꯕ ꯑꯗꯨꯒ ꯇꯨꯅꯤꯡꯈꯣꯛꯁꯨ ꯈꯔ ꯐꯣꯏꯔꯦ ꯑꯗꯨꯒꯅꯦ ꯃꯌꯥꯝ ꯁꯤꯒꯤꯁꯦ ꯍꯥꯞꯇꯣꯏꯅꯦ ꯌꯦꯡꯉꯣ ꯁꯤ ꯈꯪꯕ꯭ꯔꯥ ꯌꯦꯡꯉꯣ ꯃꯌꯥꯝ ꯐꯨꯅꯤꯟ ꯍꯥꯏꯕꯅꯦ ꯁꯤ ꯊꯥꯏꯅ ꯑꯩꯗꯤ ꯈꯪꯉꯝꯗꯦ ꯏꯃꯥꯅ ꯅꯣꯡꯃ ꯂꯥꯛꯄꯗ ꯏꯕꯦꯝꯃ ꯁꯤ ꯐꯨꯅꯤꯟ ꯀꯧꯕꯅꯤ ꯆꯥꯕ ꯌꯥꯕꯅꯤ ꯍꯥꯏꯌꯦ ꯑꯗꯣ ꯑꯩꯅ ꯈꯪꯕ ꯐꯨꯅꯤꯟ ꯑꯩꯈꯣꯏꯒꯤ ꯊꯥꯏꯅ ꯑꯩꯅ ꯎꯕꯗꯗꯤ ꯕꯖꯥꯔꯗꯒ ꯌꯣꯟꯕꯗ ꯌꯦꯜꯂꯣ ꯁꯠꯄꯤꯗꯣ ꯑꯣꯏꯗꯅꯀꯣ ꯑꯗꯨ ꯑꯣꯏꯕꯣꯏ ꯅꯤꯡꯕ ꯑꯗꯨꯒꯅꯦ ꯁꯤꯁꯤꯁꯨ ꯐꯨꯅꯤꯟꯅꯦ ꯍꯥꯏꯌꯦ ꯑꯗꯨꯗꯒꯤ ꯐꯦꯁꯕꯨꯛꯇ ꯌꯥꯝ ꯎꯏꯌꯦꯕ ꯃꯤ ꯃꯌꯥꯝ ꯆꯥꯟꯅꯕꯗꯒꯤ ꯑꯩꯁꯨ ꯆꯍꯤ 2-3 ꯁꯨꯖꯜꯂꯛꯑꯦ ꯁꯤ ꯆꯥꯏꯁꯦ ꯑꯗꯨ ꯌꯥꯝ ꯍꯥꯞꯆꯤꯟꯕꯗꯤ ꯍꯥꯎꯇꯦꯕꯀꯣ ꯑꯗꯣ ꯏꯔꯣꯝꯕꯗꯅꯦ ꯑꯩꯈꯣꯏꯒꯤ 5-10 ꯍꯥꯞꯄ ꯈꯨꯍꯥꯎ ꯑꯃ ꯇꯧꯋꯦ ꯃꯌꯥꯝ ꯁꯤ ꯐꯨꯅꯤꯟꯁꯦ ꯐꯨꯅꯤꯟ ꯃꯑꯣꯡ ꯑꯃꯅꯤ ꯁꯤꯅ ꯈꯔ ꯃꯁꯥ ꯐꯕ ꯐꯨꯅꯤꯟ ꯍꯥꯏꯇꯥꯔꯦ ꯑꯩꯁꯨ 5-10 ꯍꯦꯛꯆꯜꯂꯦ ꯃꯌꯥꯝ ꯆꯥꯗꯕ ꯌꯥꯎꯔꯗꯤ ꯑꯗꯨꯝ ꯏꯁꯥ ꯏꯁꯥꯒꯤ ꯍꯤꯡꯒꯣꯜꯗ ꯍꯧꯔꯗꯤ ꯑꯝꯇꯪ ꯇ꯭ꯔꯥꯏ ꯇꯧꯕꯤꯌꯣ ꯌꯥꯝ ꯍꯥꯎꯕꯅꯦ ꯑꯗꯨꯒ ꯑꯩꯒꯤ ꯃꯌꯥꯡꯇꯣꯟꯁꯨ ꯈꯔ ꯆꯣꯡꯕ ꯍꯧꯔꯛꯑꯦ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯅꯥ ꯑꯃꯅꯤ ꯍꯦꯛꯆꯜꯂꯦ ꯑꯗꯒꯤ ꯁꯤꯅ ꯐꯛꯄꯥꯏꯗꯤ ꯑꯃꯨꯛ ꯂꯣꯏ ꯇ꯭ꯔꯤꯝ ꯇꯧꯕꯗꯩ ꯑꯅꯧꯕ ꯑꯃꯨꯛ ꯆꯣꯡꯈꯠꯂꯛꯑꯦ ꯑꯩꯗꯤ ꯄꯣꯠ ꯌꯥꯝ ꯁꯨꯅꯕ ꯊꯥꯕꯅꯦ ꯃꯌꯥꯝ ꯑꯩꯗꯤ ꯍꯩꯕꯤ ꯃꯅꯥ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯕꯤꯕꯁꯤꯡꯗꯤ ꯑꯗꯨꯝ ꯈꯪꯉꯝꯒꯅꯤ ꯑꯩꯗꯤ ꯌꯥꯝ ꯐꯖꯅ ꯁꯤꯡꯖꯨ ꯃꯆꯜꯗꯤ ꯐꯖꯅ ꯊꯥꯕꯅꯦ ꯁꯤꯁꯤꯅ ꯌꯥ ꯆꯤꯛꯄꯗ ꯊꯣꯝꯃꯦ ꯍꯥꯏꯅꯕꯗꯣ ꯇ꯭ꯌꯨꯂꯤꯞ ꯄ꯭ꯂꯥꯟꯗꯣ ꯁꯤꯁꯨ ꯈꯔ ꯀꯣꯠꯄ ꯁꯥꯔꯤ ꯇꯧꯔꯒꯅꯦ ꯍꯛꯆꯥꯡꯗꯁꯨ ꯌꯥꯝ ꯐꯩ ꯍꯥꯏꯌꯦ ꯂꯥꯏꯍꯧ ꯅꯨꯡꯍꯧ ꯇꯧꯗꯦ ꯍꯥꯏꯌꯦ ꯐꯖꯅ ꯌꯣꯜꯂꯤ ꯁꯤꯗꯗꯤ ꯄꯨꯜꯂꯒ ꯑꯩꯅ ꯀꯩꯀꯩ ꯆꯥꯒꯦ ꯍꯥꯏꯕꯗ ꯃꯣꯏꯗꯤ ꯃꯥꯡꯁꯣꯛꯀ ꯆꯥꯏ ꯃꯥꯡꯁꯣꯛ ꯍꯥꯏꯗꯤ ꯁꯥ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯆꯥꯏ ꯍꯥꯏꯌꯦ ꯑꯗꯨꯒꯅꯦ ꯃꯣꯏ ꯅꯥꯔꯗꯤ ꯂꯣꯛ ꯊꯨꯡꯕ ꯂꯥꯏꯍꯧ ꯇꯧꯕ ꯇꯧꯔꯗꯤ ꯁꯤ ꯆꯥꯏ ꯍꯥꯏꯌꯦ ꯑꯗꯣ ꯃꯌꯥꯝ ꯑꯩ ꯍꯦꯛꯇꯧꯕ ꯈꯔ ꯍꯦꯛꯂꯛꯑꯦ ꯑꯗꯨꯒ ꯁꯤ ꯌꯣꯡꯆꯥꯛꯁꯤꯅꯤ ꯃꯌꯥꯝ ꯌꯦꯡꯉꯣ ꯈꯔ ꯑꯃ ꯑꯩꯅ ꯁꯤꯡꯖꯨ ꯆꯥꯈ꯭ꯔꯕꯅꯦ ꯑꯗꯣ ꯌꯥꯝ ꯄꯥꯝꯃꯨꯏ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯤ ꯌꯥꯝ ꯇꯣꯡꯕ ꯑꯣꯏꯗ꯭ꯔꯤꯕꯀꯣ ꯁꯤꯡꯖꯨꯒꯤ ꯌꯣꯡꯆꯥꯛꯅꯦꯕꯀꯣ ꯑꯗꯨꯏꯁꯨ ꯑꯩꯅ ꯃꯁꯛ ꯈꯔ ꯊꯤꯕ ꯍꯥꯏꯇꯥꯔꯦ ꯈꯔ ꯗꯥꯛ ꯇꯥꯕ ꯑꯅꯤꯈꯛ ꯇꯧꯔꯒ ꯉꯁꯤꯒꯤ ꯏꯔꯣꯟꯕꯁꯦ ꯆꯥꯒꯦ ꯇꯧꯕꯅꯦ ꯍꯟꯗꯛ ꯆꯍꯤꯒꯤ ꯑꯍꯥꯟꯕ ꯍꯋꯥꯏꯟꯕꯤꯒ ꯌꯣꯡꯆꯥꯛꯀ ꯏꯔꯣꯟꯕ ꯑꯩ ꯆꯥꯖꯗꯣꯏꯅꯦ ꯃꯌꯥꯝ ꯑꯩꯈꯣꯏꯗꯤ ꯌꯥꯝ ꯄꯥꯝꯃꯨꯈ꯭ꯔꯖꯥꯠꯅꯤꯗ ꯐꯪꯗꯕ ꯑꯩꯈꯣꯏꯗꯤꯕꯀꯣ ꯃꯌꯥꯝ ꯃꯄꯥꯟꯗ ꯂꯩꯕ ꯃꯤꯁꯤꯡꯅꯗ ꯈꯪꯉꯝꯒꯅꯤ ꯆꯥꯕ ꯐꯪꯗꯕꯒꯤ ꯑꯋꯥꯕ ꯃꯤꯅ ꯆꯥꯕ ꯚꯤꯗꯤꯑꯣ ꯎꯔꯒ ꯌꯥꯝꯅ ꯇꯤꯟꯒ ꯌꯣꯠꯄꯅꯦ ꯑꯩ 2 ꯈꯛꯇꯪ ꯍꯥꯞꯄꯒꯦ ꯇꯧꯅꯤ ꯃꯌꯥꯝ ꯑꯗꯨꯒꯤ 2ꯇꯪ ꯈꯣꯛꯑꯦ ꯑꯗꯨꯒꯅꯦ ꯑꯩꯗꯤꯅꯦ ꯌꯣꯡꯆꯥꯛꯁꯦ ꯌꯥꯝ ꯇꯣꯡꯉꯛꯑꯗꯤꯅꯦꯀꯣ ꯃꯌꯥꯝ ꯏꯔꯣꯟꯕꯗ ꯈꯣꯠꯇꯤꯌꯦ ꯍꯥꯏꯗꯤ ꯄꯨꯔꯥ ꯀꯥꯝꯍꯜꯂꯒꯅꯦ ꯑꯗꯨꯝ ꯃꯀꯨ ꯂꯧꯊꯣꯛꯄ ꯌꯥꯕꯅꯦꯕꯀꯣ ꯑꯗꯣ ꯁꯤꯗꯤ ꯌꯥꯝ ꯀꯩꯅꯣ ꯇꯣꯡꯗ꯭ꯔꯤꯕꯅꯤꯅ ꯃꯥꯒꯤ ꯃꯀꯨꯁꯤꯁꯨ ꯍꯣꯔꯦꯟ ꯃꯦꯠꯁꯟꯕꯗ ꯍꯥꯎꯅꯤꯗꯅꯀꯣ ꯑꯗꯨꯒꯤ ꯇꯧꯕꯅꯦ ꯌꯣꯡꯆꯥꯛ ꯈꯦꯠꯇ꯭ꯔꯁꯨ ꯌꯥꯕꯅꯦ ꯏꯔꯣꯟꯕꯁꯦ ꯑꯗꯨꯒ ꯑꯩ ꯀꯩꯀꯩ ꯉꯁꯥꯏꯒꯤ ꯃꯌꯥꯝꯗꯣ ꯑꯗꯨꯏ ꯃꯔꯛꯇ ꯀꯩꯀꯩ ꯍꯥꯞꯄꯛꯇꯣꯏꯅꯣ ꯎꯠꯆꯔꯛꯀꯦ ꯍꯧꯖꯤꯛꯀꯤ ꯌꯣꯡꯆꯥꯛ ꯑꯅꯤꯁꯤꯃ ꯍꯥꯞꯄꯅꯤ ꯌꯥꯝ ꯄꯥꯝꯃꯨꯅ ꯂꯩꯇꯅ ꯆꯥꯗꯣꯏꯅꯤ ꯑꯗꯒꯤ ꯈꯔ ꯂꯩꯔꯒ ꯑꯃꯨꯛ ꯍꯧꯖꯤꯛꯀꯤ ꯁꯟꯗꯦ ꯃꯥꯔꯀꯦꯠꯇꯨꯗ ꯑꯃꯨꯛ ꯆꯠꯂꯒ ꯑꯃꯨꯛ ꯊꯤꯗꯣꯏꯅꯤ ꯌꯥꯎꯔꯤꯕ ꯍꯥꯏꯅ ꯌꯨꯝꯗꯒꯤ ꯊꯥꯔꯛꯄ ꯍꯥꯏꯁꯦ ꯊꯥꯔꯤꯕ ꯄꯣꯠꯇꯣ ꯑꯗꯨꯗꯒꯤꯅ ꯍꯦꯟꯅ 4 times ꯄꯩꯁా ꯍꯦꯜꯂꯦꯕ ꯈꯪꯕ꯭ꯔꯥ ꯑꯋꯥꯕ ꯑꯣꯏꯌꯦꯕ ꯑꯗꯨꯒꯅꯦ ꯑꯂꯨ ꯑꯉꯥꯡꯕ ꯃꯆꯥ ꯈꯔ ꯐꯪꯉꯦꯕꯀꯣ ꯑꯗꯨ ꯈꯔ ꯍꯥꯞꯄꯅꯤ ꯑꯩꯅ ꯍꯧꯖꯤꯛ ꯑꯗꯨꯒ ꯍꯋꯥꯏꯟꯕꯤ ꯈꯔ ꯑꯩꯅ ꯉꯁꯥꯏ ꯍꯦꯛꯆꯔꯛꯄꯗꯣ ꯑꯗꯨ ꯍꯥꯞꯄꯅꯤ ꯃꯍꯤ ꯌꯥꯝꯗꯕꯤꯗ ꯅꯪ ꯂꯥꯎꯅ ꯆꯥꯒꯦ ꯇꯧꯅꯦ ꯃꯌꯥꯝ ꯁꯤꯁꯤꯅ ꯉꯁꯥꯏꯒꯤꯗꯣ ꯐꯨꯅꯤꯟꯗꯣ ꯈꯨꯍꯥꯎ ꯑꯃ ꯇꯧꯕꯅꯤꯀꯣ ꯃꯌꯥꯝ ꯑꯩ ꯍꯣꯔꯦꯟ ꯏꯔꯣꯟꯕ ꯂꯣꯏꯔꯀꯥꯟꯗ ꯃꯌꯥꯝ ꯎꯒꯅꯤ ꯁꯤꯁꯤꯅ ꯍꯧꯖꯤꯛꯀꯤ ꯂꯣꯛꯂꯩꯗꯣ ꯁꯤꯁꯨ ꯌꯥꯝ ꯀꯟꯅ ꯅꯧꯕꯗꯤ ꯑꯣꯏꯗ꯭ꯔꯦꯕꯀꯣ ꯈꯤꯇꯪ
ꯑꯗꯨꯁꯨ ꯃꯅꯝ ꯂꯧꯅꯕ ꯑꯗꯨꯒ ꯀ꯭ꯔꯛ ꯀ꯭ꯔꯛ ꯂꯥꯎꯅ ꯃꯔꯛꯇ ꯌꯥꯎꯕꯁꯨ ꯍꯥꯎꯕꯅꯦ ꯑꯗꯨꯒ ꯃꯥꯒꯤ ꯁ꯭ꯇꯦꯝꯗꯣ ꯑꯗꯨ ꯃꯥꯒꯤ ꯁ꯭ꯇꯦꯝ ꯍꯥꯏꯗꯤ ꯃꯥꯒꯤ ꯃꯁꯥꯗꯣ ꯑꯗꯨꯒ ꯃꯣꯔꯣꯛ ꯈꯔ ꯍꯥꯞꯄꯦ ꯑꯗꯨꯒ ꯑꯩ ꯍꯧꯔꯦ ꯃꯣꯔꯣꯛ ꯍꯥꯟꯅ ꯊꯥꯗꯔꯦ ꯀꯩꯒꯤꯅꯣꯅꯦ ꯃꯣꯔꯣꯛ ꯃꯨꯟꯅꯕ ꯑꯗꯩ ꯑꯂꯨ ꯈꯔ ꯃꯈꯥ ꯊꯪꯕꯁꯤꯅꯅꯦ ꯍꯥꯟꯅ ꯈꯔ ꯀꯟꯕ ꯄꯣꯠ ꯆꯩ ꯊꯥꯗꯕ ꯑꯗꯨꯅ ꯊꯨꯅ ꯃꯨꯜꯂꯦꯕꯀꯣ ꯑꯗꯨꯒ ꯃꯊꯛꯇꯅ ꯈꯔ ꯊꯨꯅ ꯍꯥꯏꯗꯤ ꯀꯨꯏꯅ ꯆꯪꯗꯕ ꯀꯥꯡꯕꯨꯗꯣ ꯑꯣꯏꯅ ꯊꯥꯗꯗꯣꯏꯕ ꯌꯣꯡꯆꯥꯛ ꯊꯥꯗꯔꯦ ꯑꯗꯨꯒ ꯍꯋꯥꯏꯟꯕꯤ ꯊꯥꯗꯔꯦ ꯍꯧꯖꯤꯛꯀꯤ ꯐꯨꯅꯤꯟꯗꯣ ꯊꯥꯗꯔꯦ ꯑꯗꯨꯒ ꯑꯩ ꯉꯥ ꯑꯌꯥꯏꯕ ꯑꯗꯒꯤ ꯉꯥ ꯂꯩꯇꯦꯕꯀꯣ ꯑꯗꯨꯅ ꯑꯗꯨꯝ ꯉꯥꯔꯤ ꯈꯤꯇꯪ ꯌꯥꯝ ꯇꯛ ꯇꯧꯔꯒ ꯑꯩ ꯉꯥꯔꯤꯁꯦ ꯀꯨꯞꯇꯛ ꯇꯧꯔꯁꯨ ꯍꯥꯎꯋꯦꯕꯀꯣ ꯁꯤ ꯌꯨꯝꯂꯣꯝꯗꯒꯤ ꯊꯥꯔꯛꯄꯅꯦ ꯑꯗꯨꯒ ꯀꯥꯝꯊꯣꯛꯑꯦ ꯃꯌꯥꯝ ꯂꯣꯏꯔꯦ ꯃꯌꯥꯝ ꯑꯗꯨꯒꯤ ꯑꯩ ꯃꯀꯨꯁꯦ ꯂꯧꯊꯣꯛꯑꯦ ꯃꯀꯨ ꯂꯧꯊꯣꯛꯄ ꯌꯥꯔꯤꯕꯀꯣ ꯌꯥꯔꯝꯗꯗꯤ ꯑꯩ ꯃꯀꯨꯁꯦ ꯅꯧꯔꯝꯃꯗꯤ ꯂꯣꯏ ꯃꯦꯠꯁꯟꯒꯗꯕꯅꯦ ꯑꯗꯨꯒ ꯑꯂꯨ ꯑꯉꯥꯡꯕꯁꯤꯗꯤ ꯃꯌꯥꯝ ꯃꯀꯨ ꯂꯧꯊꯣꯛꯑꯔꯣꯏ ꯌꯥꯝ ꯄꯤꯛꯑꯦ ꯑꯗꯨꯒꯅꯦ ꯃꯀꯨꯁꯦ ꯌꯥꯎꯁꯜꯂꯒ ꯑꯗꯨꯝ ꯅꯩꯁꯜꯂꯗꯕꯅꯦ ꯑꯗꯨꯝ ꯍꯥꯎꯔꯅꯤ ꯃꯣꯔꯣꯛꯁꯦ ꯂꯧꯊꯣꯛꯑꯒꯦ ꯌꯥꯝꯕ ꯃꯥꯟꯗ꯭ꯔꯥ ꯉꯁꯥꯏ ꯏꯔꯣꯝꯕꯗꯣ ꯀꯩꯁꯨꯝ ꯌꯥꯝꯗ꯭ꯔꯤꯁꯦ ꯌꯦꯡꯉꯣ ꯀꯩꯁꯨ ꯌꯥꯝꯗꯕꯅꯦ ꯑꯩꯅ ꯃꯤ ꯑꯅꯤꯒꯤ ꯆꯥꯡꯗꯅꯦꯕ ꯑꯩꯅ ꯇꯧꯔꯛꯏꯁꯦ ꯑꯗꯨꯒ ꯊꯨꯝ ꯈꯤꯇꯪ ꯊꯥꯛꯑꯦ ꯁꯤꯗꯤ ꯌꯥꯝꯃꯟꯈ꯭ꯔꯦ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯉꯥꯔꯤꯗꯣ ꯍꯥꯞꯆꯤꯜꯂꯒꯦ ꯅꯍꯥꯟꯈꯩꯗꯤ ꯑꯩꯅ ꯉꯥ ꯇꯥꯎꯔꯒ ꯌꯥꯏꯕ ꯉꯥ ꯑꯌꯥꯏꯕ ꯂꯩꯕꯅꯦꯕꯀꯣ ꯍꯟꯗꯛꯁꯦ ꯉꯥꯁꯦ ꯂꯩꯔꯛꯇꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯤꯅꯦ ꯑꯗꯨꯒ ꯁꯤꯅ ꯅꯩꯈꯥꯏꯔꯦ ꯌꯨꯝꯗ ꯂꯩꯕ ꯃꯌꯥꯝꯗꯤ ꯀꯌꯥꯝ ꯀꯨꯏꯔꯝꯃꯅꯤ ꯌꯦꯡꯉꯣ ꯌꯣꯡꯆꯥꯛꯀ ꯑꯂꯨꯒ ꯀꯔꯤ ꯏꯔꯣꯝꯕ ꯆꯥꯕ ꯑꯩꯗꯤ ꯉꯁꯤꯅ ꯑꯍꯥꯟꯕꯅꯦ ꯃꯌꯥꯝ ꯆꯥꯗꯣꯏꯁꯦ ꯑꯗꯨꯒ ꯏꯁꯤꯡ ꯑꯁꯧꯕꯗ ꯏꯪꯉꯕꯗꯣ ꯑꯗꯨ ꯍꯥꯞꯄꯦ ꯏꯔꯣꯝꯕ ꯐꯨꯠꯄꯒꯤ ꯃꯍꯤꯁꯦ ꯑꯩꯈꯣꯏꯒꯤ ꯏꯔꯣꯝꯕꯗ ꯍꯥꯞꯆꯟꯕꯁꯤꯗꯤ ꯍꯥꯎꯇꯦꯕꯀꯣ ꯑꯗꯨꯅ ꯃꯍꯤ ꯐ꯭ꯔꯦꯁ ꯑꯣꯏꯅ ꯍꯥꯞꯄꯦ ꯃꯌꯥꯝ ꯍꯥꯎꯗꯤ ꯍꯥꯎꯔꯅꯤ ꯅꯠꯇ꯭ꯔꯥ ꯑꯩꯅ ꯉꯁꯥꯏ ꯍꯦꯛꯆꯔꯛꯄ ꯃꯔꯣꯏ ꯈꯔꯗꯣ ꯊꯥꯛꯆꯤꯜꯂꯒꯦ ꯌꯥꯝ ꯀꯟꯅ ꯂꯥꯡꯗꯕꯤꯗꯀꯣ ꯌꯥꯝ ꯑꯇꯣꯞꯄ ꯍꯤꯟꯖꯥꯡ ꯌꯥꯎꯗꯣꯏꯅꯤꯅ ꯃꯍꯤ ꯌꯥꯝ ꯀꯟꯅ ꯍꯥꯞꯇ꯭ꯔꯦ ꯑꯗꯨꯒ ꯃꯌꯥꯝ ꯑꯩꯗꯤ ꯁꯤꯒꯤ ꯎ ꯃꯣꯔꯣꯛꯁꯦ ꯍꯥꯞꯆꯤꯜꯂꯦ ꯃꯌꯥꯝ ꯑꯩꯗꯤ ꯍꯤꯟꯖꯥꯡꯁꯦ ꯏꯔꯣꯜꯂꯒ ꯀꯥꯡꯍꯧ ꯅꯠꯇ꯭ꯔꯒ ꯀꯥꯡꯁꯣꯏ ꯇꯧꯔꯁꯨ ꯀꯥꯡꯍꯧ ꯑꯗꯨꯅ ꯑꯩꯅ ꯌꯥꯝ ꯄꯥꯝꯃꯤꯁꯦ ꯈꯤꯇꯪ ꯃꯤꯛꯁ ꯇꯧꯔꯦ ꯑꯗꯨꯒ ꯑꯩ ꯍꯁꯕꯦꯟ ꯂꯥꯛꯑꯦꯕ ꯂꯟꯁꯀꯤꯀꯣ ꯑꯗꯨꯒ ꯃꯥꯒꯤꯗꯃꯛꯇ ꯈꯔ ꯍꯥꯞꯄꯦ ꯍꯋꯥꯏ ꯑꯃ ꯊꯣꯡꯉꯦ ꯀꯥꯡꯍꯧ ꯑꯃ ꯉꯧꯔꯦ ꯃꯌꯥꯝ